ngasi phongkiba tongan-tonganba pausisingdagi lokhatjaba pausingi update pijari ahanbada maruiba pau ireng naga village da attack tawkiba KNF amasung lup asigi luchingba tiger kipgen gi mathakta FIR lokhatkre kuki singi union territory ama pigani haibagi aiba cherol ama pirabadi manipur lengak sembada saruk yagani haina kuki zona phongdokre kuki zo council na Amit Shah da memorandum pisinkre maitei singa punna hingminaba ngamloi haikre kuki legislature singna manipur lengak sembada yauningdrabadi MLA famdagi resign tawgadabani haina thadoinpi manipur na phongdokre lengak ki thabak lobada senja thumja tawi haibagi tonga thajabiganu hairi kuki gi su chanariba group singda ground rule ngakna chatnaba lengak ki maikaidigi su group singda khangankre sugi kedar sing India lengakna khudakta khulai thadok hangadabani haina thadau human right advocacy ne phongdokre BDF person amagi thagi tolop lupa lising taramari chamari da lepre strike ki khongjang hantokre Myanmar da faction masem khut thongna kibada GNF na nungaitaba phongdoragli ireng village ki ban foothill naga coordination committee na chogolagri Qatar da leba US air base dagi America gi lanmi sing lokthokre US na lebak humudra manga gi emergent visa process toba lepre Hanagi tangdule taba Manipur ki sakamda hanjil hanaba aikoi punna honaminasi haina phongdokre popular government semnaba legislature singnasu ponsillaga sem chaduna lairi haina speaker Thoksom Chetye Bratana phongdokre hojik pausing amuk sandongna pijari tha asigi taramathoigi numidang pung taramathoi makairom taba matamda Kangpokpi district ki manung channa leiba ireng naga village ta kuki lalolup ama oiriba KNF na changsilaktuna khunja singda aki tujungba kya piramba khulgi pochai kya thugaiba yekhaiba amadi khulgi memorial stone da kukilen haina tharambada natana mafam maduda leiriba naga sing khul thaduktuna chatkhinaba ohaiwata kya iramba thodok adugi matangda gamnom Charparmaina police station FIR ama lokotkre ireng village authorities gi secretary Malenmai Elia Lengmaina Gamnom Charparmaina police station gi OC da complaint file tawrakhibagi matung inna ngarang January 13 da police station asigi maikaidagi thodok aduga mari lenana BNS lisingani kulhumdoi gi section 313 by 3293 3244 3513 amasung Arms Act 25 1C gi makada police station asina FIR lokhokibani complaint adugi matung ina ireng naga village gi pochai sing thugairamba amasung aki tujungba piramba thodoka mari leinana kulai paiba KNF ki kedar sing amasung lup asigi luchingba tiger kipgen thangboi haugen thang kipgen gi mathakta FIR adu lokhokibani panba yabadi ireng village asigi secretary Malenmai Elia Liangmai gi khulda KNO gi kangbo singna khul adugi pochai kaya thugaiba yakhairamba aki tujungba piramba thodok aduga mari leinana January 12 da santhi oina lambi thingduna protest chathaki aduga KNF ki kedar sing aduna tiger kipgen na khulgi chairman da telephone da aki tujungba pirakhiba amadi numit adugi nungthin KNF ki kedar kontra nipu laklaga aki tujungba piramkhiba thodok aduga mari leinana FIR adu lokhotkhibani hairi Guwahati da chaliba tha asigi taranithoi da kuki jogi insurgent group sing amasung kuki MLA singi oiba mifam ama pangthokiba aduda kuki jo singna kundaba mafam singda separate administration natraga union territory ama kuki singi damak pigani haibagi aiba cherol ama state amasung central government na pirabadi Manipur da anoba lengak sembada kuki MLA sing saruk yagani haibagi warep lokre hairi Manipur Legislative Assembly ki mapunsi kumsing lisingani kuntareta loiragani Assembly ki matam loidringai da kunda laita hanabagi tabak loisingadabani loinana Union Territory sembagi matangda khuyek pinagadabani hairi Indian Express na report tawkhibada Guwahati da famkiba mifam aduda suspension of operation suda leriba kuki laloba group singi mihut sing kuki MLA sing amasung kuki Jog Council ki member sing saruk yakiba singna makhogi separate administration natraga union territory ki demand adugi maramda kopna khanakibaga loinana state asida lengak sembada makoina logadaba mayek sengwa tawdang amasung pre condition sing semki meeting adugi maru oiba warep sing adugi manungda anoba lengak sembaki matangda state amasung central government na kuki singi political settlement puraknabagi damak
ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯗꯤꯃꯥꯟ ꯑꯗꯨꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯊꯧꯁꯤꯜ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯀꯃꯤꯠꯃꯦꯟ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕꯗꯒꯤ ꯂꯥꯞꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯨ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤꯖꯣꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ (KZC) ꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯑꯈꯟꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤ.ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ KZCꯅ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯗꯤꯃꯥꯟ ꯑꯣꯏꯔꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯈꯥꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯃꯨꯛ ꯍꯟꯅ ꯇꯛꯁꯤꯟꯈꯤ ꯂꯣꯏꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕ ꯋꯥꯐꯝꯗꯤ ꯕꯐꯔ ꯖꯣꯟꯁꯤꯡꯗ ꯃꯩꯇꯩ IDPꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯒꯠꯄ ꯊꯤꯡꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯃꯩꯇꯩꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯑꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕ ꯇꯔꯥꯝꯅ ꯑꯣꯛꯏ ꯀꯨꯝꯁꯤꯡ 2015ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯄ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯇꯔꯥꯝꯅ ꯑꯣꯛꯏ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯦꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯅꯤ꯫ ꯊꯥꯗꯧ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯁ꯭ꯇꯦꯇꯁ ꯐꯪꯕꯒ ꯂꯣꯏꯅꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯁꯦꯁꯇ ꯁꯔꯨꯛ ꯌꯥꯔꯤꯕ ꯂꯣꯅ ꯌꯥꯕ ꯐꯨꯔꯨꯞ ꯑꯃꯅꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 14ꯗꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯔꯤꯖꯥꯔꯚ ꯁꯤꯠꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯜꯁ ꯗꯤꯁꯇ꯭ꯔꯤꯛ MLA 10 ꯂꯩꯕ ꯉꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡ ꯑꯗꯨꯗ ꯐꯨꯔꯨꯞ ꯑꯃꯈꯛꯅ ꯑꯣꯊꯣꯔꯤꯇꯤ ꯑꯃꯒꯨꯝ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯨꯝꯅ ꯇꯧꯔꯕꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡꯒꯤ ꯃꯈꯥꯗ ꯂꯣꯅ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯚꯣꯠ ꯊꯥꯗꯕꯒꯤ ꯍꯛ ꯐꯪꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ MLAꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯁꯧꯒꯠꯅꯤꯡꯗ꯭ꯔꯕꯗꯤ ꯃꯈꯣꯏ MLA ꯐꯝꯗꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯈꯣꯏꯗ ꯃꯥꯏ ꯄꯥꯛꯂꯛꯂꯒ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯐꯤꯁ ꯄꯥꯏꯔꯤꯕ MLAꯁꯤꯡꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯍꯟꯕ ꯌꯥꯕ ꯋꯥꯐꯝ, ꯍꯤꯡꯁꯥ ꯊꯣꯛꯍꯟꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯍꯨꯝꯗꯨꯅ ꯄꯨꯕꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯗꯧ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯀꯨꯀꯤ MLA 10ꯕꯨ ꯁꯤꯡꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯂꯕꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯅ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯐꯝ ꯄꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯃꯇꯝ ꯑꯃꯠꯇꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯕ ꯍꯥꯏꯕꯗු ꯑꯆꯨꯝꯕ ꯌꯥꯎꯗꯕ ꯑꯃꯗꯤ ꯆꯌꯦꯠꯅꯕ ꯊꯣꯛꯍꯟꯕ ꯑꯃꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯒꯤ ꯀꯥꯔꯛꯈꯤꯕ MLA 10ꯅ ꯃꯈꯣꯏ ꯃꯁꯥ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯕ ꯈꯪꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯇꯨꯡꯗ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯊꯥꯗꯧ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯔꯤ ꯃꯗꯨꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ, ꯍꯤꯡꯁꯥꯒꯤ ꯄꯣꯂꯤꯇꯤꯛꯁ ꯆꯠꯊꯕꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯒꯗꯕꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯚꯔꯟꯃꯦꯟꯠ ꯑꯃꯒꯤ ꯃꯈꯥꯗ ꯁꯔꯨꯛ ꯌꯥꯒꯗꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯅ ꯅꯝꯐꯨꯗ ꯃꯤꯌꯥꯝ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯥꯌꯣꯛꯇ ꯔꯦꯂꯤ ꯆꯠꯍꯜꯂꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯂꯧꯕꯗ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯕ ꯇꯣꯉꯥ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯂꯤꯡꯈꯠꯇꯨꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯕꯅꯤ ꯍꯥꯏꯅ ꯀꯝꯃꯤꯁꯟ ꯑꯗꯨꯒꯤ ꯆꯦꯌꯔꯄꯔꯁꯟ ꯇꯤ. ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯏꯝꯐꯥꯜ ꯋꯦꯁ DC ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯀꯝꯃꯤꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯇꯤ. ꯔꯟꯖꯤꯠꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯅ ꯒ꯭ꯔꯨꯞ C ꯑꯃꯁꯨꯡ ꯒ꯭ꯔꯨꯞ Dꯒꯤ ꯄꯣꯁꯠꯁꯤꯡ ꯂꯧꯅꯕꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯒꯦꯖꯦꯇꯦꯗ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯄꯣꯁꯠꯅ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟꯅ ꯍꯥꯟꯅꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯊꯕꯛ ꯂꯧꯕꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯄꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯖ ꯇꯦꯁꯇꯤꯡ ꯃꯣꯗꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯧꯁꯤꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ꯫ ꯃꯁꯤꯅ ꯁꯣꯏꯕ ꯑꯃꯗꯤ ꯁꯦꯝꯗꯣꯛ-ꯁꯦꯝꯖꯤꯟ ꯇꯧꯕ, ꯃꯨꯠꯊꯠꯄꯒ ꯂꯣꯏꯅꯅ
ꯊꯕꯛ ꯂꯧꯕꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯜꯇꯤꯇꯥꯁ꯭ꯀꯤꯡ ꯁ꯭ꯇꯥꯐ 10 ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯂꯧꯅꯕꯒꯤꯗꯃꯛ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯅꯣꯇꯤꯁ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯦꯛ ꯑꯣꯏꯅ ꯍꯥꯞꯂꯝꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯏꯟ ꯀꯥꯎꯟꯁꯤꯜꯒꯤ ꯑꯌꯥꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯣꯁꯁꯤꯡ ꯑꯗꯨ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯍꯥꯞꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯀꯃꯤꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯁꯤꯜꯂꯛꯄ ꯌꯥꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖ ꯑꯣꯐꯤꯁ ꯑꯃꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯗꯕꯅꯤ꯫ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁꯇ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ꯫ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯒꯤ ꯍꯩꯁꯤꯡꯕ ꯌꯦꯡꯂꯒ ꯊꯕꯛ ꯂꯧꯒꯅꯤ꯫ ꯊꯋꯥꯏ ꯌꯥꯎꯕ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯀꯃꯤꯁꯟ ꯑꯁꯤꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯃꯗꯤ ꯈꯪꯗꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯁꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯈꯟꯒꯅꯤ꯫ ꯊꯧꯁꯤꯜ ꯑꯁꯤꯗꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯃꯗꯤ ꯃꯄꯥ-ꯃꯃꯥꯁꯤꯡ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯑꯣꯏꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯉꯥꯛꯅ ꯆꯠꯅꯕ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟꯅ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯖꯣ ꯒ꯭ꯔꯨꯞ, ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ (UPF) ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (KNO)ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ (MHA)ꯒꯤ ꯅꯣꯔꯊ-ꯏꯁꯠ ꯑꯦꯗꯚꯥꯏꯖꯔ A.K. ꯃꯤꯁ꯭ꯔꯥ, ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯌꯥꯎꯕ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞꯀꯤ ꯃꯤꯐꯝ ꯑꯃ ꯒꯧꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯇꯨꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯀꯟꯅ ꯉꯥꯡꯅꯔꯛꯂꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯝꯂꯛꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯊꯪ ꯊꯥ ꯍꯥꯏꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯆꯍꯤ ꯑꯃ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯚꯦꯜꯅꯔꯦꯕꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯀꯦꯝꯞꯁꯤꯡ 13 ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯣꯛꯅꯕꯒꯤ ꯋꯥꯐꯝ ꯑꯃꯨꯛ ꯍꯟꯅ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯔꯤꯚꯤꯌꯨ ꯃꯤꯐꯝ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯨꯜꯒꯤ ꯋꯥꯐꯝ, ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯃꯇꯥꯡ, ꯀꯦꯝꯞꯁꯤꯡꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ, ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯀꯦꯗꯔꯁꯤꯡ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁꯇꯣꯔꯁꯟ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯑꯃꯗꯤ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯀꯦꯗꯔꯁꯤꯡ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯉꯥꯛꯅ ꯆꯠꯅꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯊꯥ ꯑꯁꯤꯒꯤ 19ꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜꯅ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯕ ꯄꯤꯁ ꯃꯣꯅꯤꯇꯔꯤꯡ ꯀꯝꯃꯤꯇꯤꯒꯤ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF-ꯀ ꯂꯩꯉꯥꯛꯀ ꯁꯤꯖ ꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯆꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯀꯨꯝꯖꯥ 2019ꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯁꯤꯖ ꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19ꯗ A.K. ꯃꯤꯁ꯭ꯔꯥ ꯃꯁꯥ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯣꯔꯄꯣꯔꯦꯁꯟ ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯨꯡ ꯑꯃꯔꯣꯝ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯂꯩꯉꯥꯛ ꯁꯦꯝꯂꯛꯄꯗ ꯀꯨꯀꯤ ꯖꯣ MLA ꯁꯤꯡ ꯁꯔꯨꯛ ꯌꯥꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ KZC-ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯒꯤ ꯀꯦꯗꯔꯁꯤꯡ ꯈꯨꯗꯛꯇ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯏꯔꯦꯡ ꯅꯥꯒꯥꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯀꯦꯗꯔꯁꯤꯡ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯗꯚꯣꯀꯦꯁꯤ (THR)ꯅ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯇ ꯇꯛꯁꯤꯜꯂꯛꯂꯤ꯫ THRA-ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯀ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯂꯥꯂꯧꯂꯨꯞ KNF-ꯀꯤ ꯀꯦꯗꯔꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯈꯨꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟꯗ ꯀꯨꯀꯤ ꯂꯦꯟꯗ ꯑꯃꯗꯤ ꯁ꯭ꯇꯦ ꯑꯋꯦ ꯍꯥꯏꯕ ꯋꯥꯍꯩ ꯏꯁꯤꯜꯂꯝꯈꯤꯕ ꯊꯧꯑꯣꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯅꯤꯡꯊꯤꯅ ꯉꯥꯛꯅ ꯆꯠꯅꯕ ꯆꯞ ꯆꯥꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯌꯦꯜꯂꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯉꯥꯛ-ꯁꯦꯟꯅꯕ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯨ ꯀꯦꯗꯔꯁꯤꯡ ꯐꯣꯡꯅ ꯅꯣꯡꯃꯩ ꯄꯥꯏꯍꯟꯗꯨꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤ ꯊꯤꯡꯗꯅ ꯃꯈꯣꯏꯕꯨ
ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯊꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯈꯨꯗꯛꯇ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯏꯔꯦꯡ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯦꯟꯅꯕ ꯀꯦꯗꯔꯁꯤꯡ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤ꯫ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ (BDF)ꯁꯤꯡꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯨꯄꯥ 13,400ꯗ ꯂꯦꯞꯂꯦ ꯍꯥꯏꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯔꯗꯔ ꯑꯁꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯣꯜ ꯃꯅꯤꯄꯨꯔ BDF ꯋꯦꯜꯐꯤꯌꯔ ꯏꯝꯄ꯭ꯂꯣꯌꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯈꯨꯗꯛꯀꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯅꯨꯡꯊꯤꯜ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯇꯨꯅ BDF-ꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯄꯦꯟ ꯗꯥꯎꯟ ꯑꯃꯗꯤ ꯒꯟ ꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯍꯟꯗꯣꯛꯂꯦ꯫ ꯉꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯃꯊꯧ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯐꯝꯗ BDF-ꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯃꯌꯦꯡꯕꯝ ꯚꯦꯇꯣꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃꯗ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯆꯠꯅꯍꯟꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯔꯤꯚꯤꯖꯟ ꯑꯃꯗ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ (BDF) ꯄꯔꯁꯟ ꯑꯃꯗ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯣꯏꯅ ꯂꯨꯄꯥ 14,400ꯗ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤ ꯅꯣꯡꯃꯗ ꯂꯨꯄꯥ 130ꯒꯤ ꯆꯥꯡꯗ ꯂꯩꯔꯤ ꯂꯣꯏꯅꯅ ꯃꯁꯤ ꯁ꯭ꯀꯤꯜ ꯂꯦꯕꯔ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯃꯁꯨꯡ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯤꯕ ꯃꯤꯅꯤꯃꯝ ꯋꯦꯖꯦꯁꯀꯤ ꯆꯥꯡꯗꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ BDF-ꯁꯤꯡꯒꯤ ꯆꯍꯤ ꯂꯣꯏꯔꯛꯄꯗ ꯂꯨꯄꯥ 500 ꯏꯟꯀ꯭ꯔꯤꯃꯦꯟꯠ ꯍꯥꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯀꯝꯄꯤꯇꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯔꯗꯔꯒ ꯂꯣꯏꯅꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯐꯪꯂꯕ ꯑꯣꯔꯗꯔꯁꯤꯡ ꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯁꯇꯔꯟ ꯄꯥꯔꯠꯇ ꯂꯩꯕ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ NSCN-AM ꯑꯃꯁꯨꯡ NSCN-YA ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯒ꯭ꯂꯣꯕꯦꯜ ꯅꯥꯒꯥ ꯐꯣꯔꯝ (JNF)ꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ JNF-ꯀꯤ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯅꯨꯋꯥꯔꯤ 7ꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯖꯅꯨꯋꯥꯔꯤ 12ꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯅꯥꯒꯥꯅ ꯅꯥꯒꯥꯕꯨ ꯍꯥꯠꯅꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯌꯥꯕ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯕꯣꯔꯗꯔꯁꯤꯡ ꯆꯦꯛꯁꯤꯟꯗꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯖꯅꯨꯋꯥꯔꯤ 13ꯗꯒꯤ 16 ꯐꯥꯎꯕ ꯂꯥꯏꯁꯤ ꯇꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅ꯭ꯌꯨ ꯏꯌꯔ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯦꯡ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯗ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ 2015ꯒꯤ ꯑꯣꯒꯁꯠ 7ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ FNCCꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯦ꯫ MOU ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯗ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞ ꯁꯥꯕ ꯌꯥꯔꯣꯏ, ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯥꯛ ꯁꯟꯅ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯊꯤꯡꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ MOUꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯜꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯟꯗꯛ ꯏꯔꯦꯡ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯋꯦꯇꯤꯡ ꯁꯦꯗ ꯌꯥꯎꯅ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯇꯥꯔꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯜ ꯎꯗꯤꯗ ꯏꯌꯔ ꯕꯦꯖꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯗ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯇꯦꯁ꯭ꯠ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯌꯧꯔꯛꯄꯗꯒꯤ US ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯍꯔꯥꯟꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯅꯁꯨ ꯏꯟꯗꯤꯌꯟ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯏꯔꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ S. ꯖꯣꯏꯁꯪꯀꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯥꯏꯗ ꯑꯕꯥꯁ ꯑꯔꯥꯕꯤꯁꯤꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯦ, ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ USꯅ ꯃꯤꯗꯜ ꯏꯁꯇ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯕꯦꯖꯁꯤꯡꯗꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯂꯧꯊꯣꯛꯄ ꯍꯧꯈꯤꯕꯅꯤ꯫ IANSꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯏꯔꯥꯟꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ USꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯔꯤ꯫
Donald Trump administration malemgi tongan-tonganba lebak 75gi emergent visa process tawbagi thabak lepre ayaba yaudana United States ta changlakba thingnabagi pandamda Trump administration kanaba thorang asi lokalakpane visa process tawba thingkraba lebak sing adugi manungda Pakistan, Bangladesh, Somalia, Russia, Iran, Afghanistan, Brazil, Nigeria amadi Thailand sing yauri US ta tawba thabak tawba pumnamak matam pumnamaki oina leijagi haina apply torpa singi matakta athingba thamkibani lam koirakpa natraga matam kharagi oina thabak toba lakpa singdadi athingba asi konchinde hari Trump administration phongdorakpagi matung ina government ki resource punamak immigrant singna lothokibana maram oiraga America da kudong chadaba kyamaru mayok narakpa yabagi pibum lakpadagi tangai fadana leibak 75gi immigrant visa process toba lepkhibani uba phangdaba safu kharana lamdam asigi miyambu khamthengna wahale matam kharagi mamangda leiramba manipurgi Phibam ngasi Manipurga chauna khenare hanagi tangdulai taba Manipurgi chaktamda hanjilhanaba aikhoi hana punsinba mathau tai popular government ama semnaba legislature singnasu punsilaga sem chaduna lei haina Manipur Legislative Assembly gi speaker T.H. Sathya Bratana phongdokre ya school ACK manung channa leiba Bhakta Ashram ground Moirangkhom Bokul makhongda leiba Rising Youth Organization gi Maripu Tara suba Mapo Kumonga Mari Lenana Pangthokiba Foundation digi thoromda wafam asi speaker T.H. Sathya Bratana phongdokhibani mahana makha taraduna hai lebaki hojik oiriba awabagi mitkup asida civil society organization club singna kok chungsinnaduna penaba chaunakhiba kaya kauthoknaduna matau karamna lamdam asi tangdulai taba hanjil hansige haibaromda chatminaba chungani lekai amagi club haibasi grassroots level da thabak tawba influence oiba social institution amani lekai amada leiriba angangsing apoba maikei romda lamjing biba club singi achoba thodang lei hainasu makhatana phongdokhi makha tarakpa pawda loktak pat ama oibagi machak amata sudre haina expert singna phongdok narakli loinana loktak ki ising chana thaknabada sijinaba yaraktabadagi ising leiduna sijinare haina loktak ki akoiba praja singna phongdok narakli Manipurgi puwariga chagonaduna laklaba lamdam asibu masak takbada kanthokpa yararoidaba amasung awang nongpokta khwaidagi chawraba thumhi chendaba partni hainariba loktak part asi ngasidi nongma nongmagi pibam soksilakpana part ama oibagi masak mawong sing tapna tapna mangsilakle haina expert singna mot pinari part asigi isingsu mosilakpadagi chang leptana hengalakpadagi akoibada tariba kunja singda chana thaknaba ising leiraga sijinare hairi hiram asigi matangda thangadagi masagi chahi humpurom suraba kumar kauba kunja amana pause asida hairakpada loktak asi thengalakpagi chang hengalakpa amadi phumdina kupsinkhibagi changsu leptana hengalakpana nga phaba chang yamna hanthakre matam amada lengaki mari leinaba loisang singna phumdi sengbagi thabak matam matamgi oina paikhatlamba adusu haujikti lepkhre phumdi sengbagi thabak asi matam chana paikhat pidrabadi loktak asi mangkhiba yabagi pibam chauna leire patyaida taba miyamgi mapung oiba sinpham asi nga phabani pata kumduna nga phabana ayamba sinphamsing oinaribani thawai hingnaribani adubu haujikti nga ningthina phadrabanina floating resort sing chaduna sel tananaba honanari masigisu mathakta patyagi khunja singna thangna chanaba yauna hiram kuding makta loktak patki ising asi marang kaina sijinarambani adubu haujikti patki ising asi thangna chanabagi sijinabada manam namthibada natana ana ayek kayasu yaurakpadagi ising leiraga oina sijinare thangada ising liter lising amada lupa chamanga phawbugi changda leire hainasu mahangna makhatana phongdokhi Makha tarakpa aroiba pauda Khuman Lampak Sport Complex ta leiba National Sport University asi Koktrukta sagatliba NSU gi complex ta sahi asigi August ta hongjilagani haina University asigi Vice Chancellor Dr. Shyam Sundar Ratna phongdokre wafam asi National Sport University Imphal gi pangthokadoriba Nepal suba Foundation Day gi thoronga mari lainana Khuman Lampak Sport Complex ta leiba University asigi campus ta pangthokwa paugi mifam amada mahangna phongdokhibani paugi mifam aduda Vice Chancellor Dr. Shyam Sundar Ratna makha tana phongdokhibada Khuman Lampak ta hojik leiriba
NSUꯒꯤ ꯀꯦꯝꯄꯁ ꯑꯁꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ 23ꯇ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯧꯇ꯭ꯔꯨꯛꯇ ꯁꯥꯒꯠꯂꯤꯕ ꯀꯦꯝꯄꯁ ꯑꯁꯤꯗ ꯍꯣꯡꯖꯤꯜꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯒꯠꯂꯤꯕ NSUꯒꯤ ꯀꯦꯝꯄꯁ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯥꯗ 35 ꯍꯦꯟꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯁꯪꯒꯥꯕꯒꯤ ꯃꯇꯝ ꯂꯦꯞꯂꯒꯅꯤ꯫ ꯀꯧꯇ꯭ꯔꯨꯛꯀꯤ ꯀꯦꯝꯄꯁꯇ ꯍꯣꯡꯖꯤꯜꯂꯕ ꯃꯇꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯔꯁ ꯀꯌꯥꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯍꯧꯗꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫